Ipa-ipu singna chahi lishing ahumrom ngak-shenduna thamlaklaba lamdam asi kanagumba singna shananingba maong shanaba yaroi. Lamdam asi mapu panba leibak ni haina Chief Minister N Biren phongdokkhre. Wafam asi ngasi sajiwa jail complex ta nauna saba temporary shelter home hauzik irang asi namara moiraka naurem birahari college ta changjafam lauduna leiriba ikawama song dolai thabi gi imung manungda sinabagi tauram mada Chief Minister N Biren phongdokkibane. District Administration Imfalis na senduna Manipuri lenga ke Minister amasong MLA sing yauna pangthokiba thauram Chief Minister N Biren hai Manipur High Court na piba yathang amada lenga gasina kanagumba makhal gi pakhum amata pijingaida irang haurakpa haibasi yamna maram chadaba mane irang asina maram oiraka miyoi kya gi punsi mangkhiba aduga kaya amana lanjena haliba asigi wayel sembiba mapuna soidana purakhigane hauzik thokliba thodok asina lenga ki thabak thauram sing namhatlaga chatpa yahaloi Government of India ka kusamnaduna state asidagi illegal immigrants sing khandokpagi thabak makha chathabaga loinana biometric lobagi khongthang su adumang paikhatkane yom mai thadok pikhraba singi laifam chafam makhoi gi maram damda lengak asina nauna sana ma thabak hore tongan ba relief camp ta changjafam lauduna leiriba miyam gi damak one family one livelihood scheme gi makhada khudong chaba pinaba lengak asina khanaba leire Madugidamang mathau taba work set sing saduna amadi lenga ki leiriba infrastructure sing da thabak suan gane khongthang asigidamak tongan ba team semduna leire Chief Minister N Biren na makhatana hauzik relief camp sing da changjafam lauduna leiriba miyoi sing matam kharagi oina khunda leita ba yanabagi lenga na prefabricated shelter home sabagi khongthang asi lokhalakpane providing temporary shelter to displaced families for 3,000 shelter unit haiba scheme asigi makhada tungan mafam nipanda prefabricated shelter home sing asi sagadabane masigi apunba senfam moiriba lupa crore chama nifu mapan gi manungda lupa crore chama supna ma home ministry gi maikai digi thadorakre loinena chengchak metric ton kuntra amasu tharakhiba leire Union Home Minister gi meeting makhada state asida tangdu laitaba fibam puraknaba akan mumong do honare lenga ki pandamdi mayu makai thadoktuna lanjenariba miyam makhoi gi maram damda khunda laita hanbane madugi namak security force sing tongan mafam singda thabak tawba hore state asi authority laina system amagi makhada thabak tawbane masida kanagumba amatana masamagi aning apamba maongda thabak tawba yaroi hauzik thokliba irang asi political gi oiba pambaina waroishin purakani hainasu Chief Minister N Biren makhatana phongdokhe ngasigi thauram adugu mari leinana hauzik relief camp sing da changjafam lauduna leiriba inmate sing beneficiary oina khangatuna tongan ba scheme singi makhada khudong chaba fanganki maram sumsa sadaba port amada karimta su tawdriba court gi chunna CM khak pirakpa order order to pokhum se pidriba government ya ina traga yadi na pokhum se pidri ngai marak to da heta kadi gino khangdaba ma da tawrakhiba mayam isor lei mara leiba singdu isorna trust tawbane sigi thoiba thodok sina khoi namhaloi hoi thoiba thodok sigi khoi huji solution porkani politically aduga aikhoina sathagadaba thabak aikoi lepoi illegal immigrants khandokpa biometric logpa aikoi chapchana madu bharat sarkar ko punai koi leptana koi chathagani nothing else aduga aikoi gi yum huji aikoi survey hore survey ayamalo selako da DC honorable MLA sing mayam yauna yum mangta kharbasin immediately yum saraga hanjin hanba yabasing leiba yabasing akoi atuba matamda yum saraga magi kun chingda no yum saraga lehanna bigi akoi hojik thau kanna paikatba hore